ngasi numida wairam phongkiba tongan manipuri sifhongsing amasum thokiba thawdo wathoksingdagi maruibi ipauksing miyamna thamjagi ahanbada India na medal kunthraga mapal lawre China gi Hangzhou da sathariba Para Asian Games ta gold tara yauna puna medal kunthraga mapal lawbangam khre Games asigi ngasi humni sanma numit fawbada gold medal tara silver medal tara gani thoyamadi bronze medal tara gatre lawduna puna medal kunthraga mapal lawbangam khre Para Games asigi humni suba numita India gi Sumit until na F64 javelin throw da world record oina meter 73.29 langduna gold medal lobangam khi aduga hairibi event asida Puspendra Singhana bronze medal lobangam khi women's class for table tennis event India gi Babina Patil na China gi Guzio Dan gi makuta maithiba nangduna bronze medal phangmangam khi loinana mixed doubles badminton da Pramod Bhagat amadi Manisha Ramdas na bronze medal lobogo loinana nupagi T35 200 meter range da Narayan Thakur na bronze medal lobangam khianisu paush da makhatana phongdorakli atopa paw manamo lainga ki aron be agenda laibra haibasi wahang oire megi tang ahum dagi hauna sathragli irang sida hausi hausik lainga na masinda santi hanjile khak lauraga tumina yeng thok tuna lairiba si lainga pairi bisingi miyamna khangdaba aron be agenda lairabra haibki wahang oire hena Sibasana UPT gi President Toizam Devanandana ngasi paumi sing unaba ma phongdokre Imphal gi Manipur Press Cup ta paumi sing unaba ma dama na makataraduna megi ahum dagi thokliba irang na maram moiduna misam miyam gi punsi kya mangkre yum kya mai sakre miyai kya ngasi pawba mayum da hanjin mangamdana relief camp da lari bising asi masa gi hana gi mayum da hanjin han biyo madi haujik lari belenga sina tha taruk helaklaba pawba yengduna laithokpa silebak thibnai khit Tuan opposition political party tarana Delhi de satuna PM da irangasi lotion binaba memorandum pishinna bohona bada PM na unabi tanja pirakide CM na santi hanjilagli haidi basi kadaidano housing singkhong singa da kuki singna bunker sajila koleptre national highway da nomagi sangdabi yadraba polam sing pushilakpa ngamdana lairiba amadi more da mitai sing sangbu yaru hena Tenopal da kuki nupi singna thatuna thamliba asi santi hanjilakpa ki khudam la haina makhatakhi mangna makhatala mahiru ani mangkhibaga madi lainana senaba miyoi sing phari hairabanina atupa matamda mahiru ani gi hakchang sing adu mathau mangam pangthokna ba yungge miyoi singda sinnabiyu haikhen su pausta makhatari amaromdana tha taruk phajilaknaba irang sida laingakta yauribi MLA minister singna wahai amata haidabasi hidden agenda ama lairabra political party tara hokiba tang me ahum ni hona Manipur thukliba tha taruk lom pharaklaba irang sida misam kyama sikre misam kyama na thiba khangdana laidi kyama na mayu maikai mai thadokre masida center amari state ta paliba BJP sarkar sina tumina kumayoin yengduna laiba si opposition political party tarana yaninde wapamasi opposition political party tarana press club ta paumising ga unabada Sibasana UBT gi president Toizam Devanandana phongdokhibane mangna makha taraduna atuba matamda Manipur hanagi santi du hanjanhanbiu Manipur asuk kuiraba matam sida mayu mai kai mai thadokhibadagi laifam zapam khangdana lanjenabadagi relief camp da lairiba singasi masa masa gi maramda halanana bohanagadabani Hauji Pawbata Lenga Sida Yauriba Minister MLA Sing Wahi Amata Haidana Domina Lesson Bahibisi Manung hidden agenda ama Libra Haina opposition political party Tarana Pawi Iransi Horakpada solution Pranaba political party Tarana special session Makonuba Manipur governor da memorandum Kapi Drokan Kibalekre Loinana Prime Minister Iran solution memorandum Kapishin Kiba Lakraga Loinana Delhi Desatuna Prime Minister Unana Bohonarabasu Prime Minister Unabiga ayaba pirakide amaramda ngasi fawda minister na hanjinba hore haina phongdorakliba sikaramba makhalgi santi national highway singdagi nomagi sangdrabi yadraba polam sing pusilakpa ngamdana laireke pami singona badura saru yakhiba all India forward block Manipur state ki general secretary case Ganeshon hai Manipur tha tarwasi mai chakre praja khudimak laitapam khangandre economy fail ohelai hiram khudimakta trauma laire tha taruk phajilak irang lenga asinanga sipawba tumina yengduna laire hanesu pendaba phongdokhiari amaramdana gari accident miyo ema lekhidre
ngasi pung taraga mathugi minute kulom tabada lilong PS ki manung sanba lilong hangam thabi mapa national highway 102 da tata haiba registration number MN01A 4535 na Honda dayo tungdun lakwa ama thomudagi lekatnaba ngamdana mafam adumaktada laikhidraba miyoedugi mamingdi laisram mandir sai yankai apokwa laikhidraba maijau khawi hairok part 1 dagi hairi thaudo simak na Honda dayo tungduna hairok lomdagi imphal tamna haigalakpagi lambida lilongdagi thobal tamna lakpa tata haiban asina thomudagi mak mafam adumaktada laikatnaba ngamdana laikhitabani laikhidraba postmortem gidamak jenims ki mokta thamkhre hairi thaudo sida senariba gari amadi driver police na fabaga loinana makoi matata case ma lokhole hairi atopa pawmana relief camp angang nupa masa magi sawumagi tharam haraute yamna pangthokre Khumalampak youth hostel da mirol singtagi oiba hangliba relief camp da May kunga mathoida inmate oina lakhibi amadi haukiba May kunga nithoida rims anga una khibi maibam rada mapureiba singtham mayes ki masana pasawumagi tharamnga youth hostel pangtokre thauram aduga mari leina BJP Manipur Pradesh ki president A Sardana hai Manipur thokliba kangluki lana sina maram moiragi May kunga mathoidi gi haudana mirol bising tagi oiba relief camp ama semnong thongbo biren amadi BJP Manipur Pradesh ani gi miyeng makhada Khumalampak youth hostel da hanglakhiba sida ngarang phawda puna angang samo nakre hauju phawda relief camp asi lairiba mirol bising anga unabada mateng panglakpa tongan ba hospital sing doctor sing veterinary health unit sing bu thagatpa phongtokhi conflict ama thoklaba normal sida hanjilakwa haibisi arai boidi adumakpu awawa taraba sing tapna mayumda hanjin hanana bo honari hairaduna loinana separate administration talibasi BJP MLA na tanbra santi thugaiba pamasing na tanbra kari maramdiki talakpano haibadu miyam naina biwaiki thoramasiga mari lainana angang sigi apokpa singtham amahes na phongdokhibada lana si horakpadigi maki loina BSc sapagataba mapam amada thamdaga makna khulngak na lehawani adumakpu maki nupi angang unaraba phawa hospital phawa satpa phangkiti luraba tanpamasida BJP Manipur Pradesh amadi state lengang na asu angam yaudana maki masa unhan basida apen bapu haiki makasa tharak poina to papawmana lotuna thamlamba yamlaba kusukulai sing fukatkre Thaubal district ki Nongpok Singmai police station ki manung sanba Salam Patong area da lotuna thamlamba yamlaba kusukulai sing ngasi yu angan mada combined force na fukat pangamkre Paugi likun naman hai ngasi yu angan mapung aniga makai tabadi ayu pung taruk fawba IGP Zone 1 na lusingba ASP Thaubal additional ASP Operation additional SP Law and Order Nongpok Singmai Police Station ki OC Thaubal Commando ki OC Yaripok Police Station ki personal singamadi Nupi Police personal sing Thaubal ki Special Commando Kuntragom ni Shuba AR amadi BSF ki personal sing yawba combined force na thihum ki thabak sa takibini Combined force aduna Nongpok Singmai Police Station ki manung sanba Sandra Khong da imung sama ko humpu da leiba miyoi satrukrom verification ki thabak sa thaikiba loinana Sandra Khong ki singkhong phajak khong amadi Salam Patong da su thihum ki thabak sa takhi thihum ba du Salam Patong da lotuna thamlamba yamlaba khulai sing fagat pangam khibani phagalaba khulai sing adudi incest rifle ama SLR ani lethot bomb ama 9mm pistol hom Chinese grenade ama LMG ki magazine ani incest rifle ki magazine ani incest rifle ki kapiyari maru ani SLR ki magazine kunga manga tear smoke grenade ama stun grenade ama lethot shell ama SLR ki kapiyari maru hom AK47 rifle ki kapiyari maru taro 303 rifle ki maru taro detonator kuntraga taro grenade ama 9mm ki magazine ama HTRF ki walkie talkie set ama pellet yaw bullet proof jacket ama yawri hanisu pau sida makhatana phongtrakli amaramdana bora yangbi GP gi manungda leiba khul mapan gi khunjasung mayumda hanjina khre sei sigi me ahum digi thulaki bi rang sina mayum thadoktuna lanjena kiba bora yangbi gram panchayat ki manung sanba khul mapan da leiba khunjali singa maga samri ga nifu ga ni thoirom masa gi mayumda hanjina khre Kombi Kendra ki MLA Prem Chandra ngasi satuna hakthengna mayum da hanjina rakraba kunja singi piwam yengsinkre loinana lau uba ngamdraba mafam singyano ko ki militant singna nomai kapsilakpadagi soklaba yum singi piwam su MLA na yengsinki hadi pau special content nomai ngasi numidang wairam phongki ba kanglei paki maira digi editorial
ngasigi miyamna thamjaramgi Chief Minister Momom Minok tambagum Leibak miyamsu tamningni tha taruk surakadoroba Manipur thokliba kangluki sathirabi irang asina maram oiduna mikup amata pothaba phangjaraktraba Leibak miyambu thamoi singna nungsijaba Manipur Chief Minister N biren matam kuina harau minok tamba phangdana lakpa du ngasidi Momom Minok tamba Leibak miyamna uba phangkhle masina Manipur mapung phana santi hanjilakpa haibadu oibigi khudam ama oigadori bra haina miyamna hangnaba horakli tawbagi su sin kuki jo theorist singna mayu mai kai tumna mai thadokibadagi lefam leitaduna Manipur gi tuan mafam da hangni relief camp singna sangjapam lauduna leiriba miyoi lising humbuga matoyesi mauksa gi punsida hanjilangna ba haiduna Chief Minister N berena lusingduna asoba thodang lautun lakli adoba kangluk irang mara Chief Minister na miyam tinba function kya saru yaduna harau Momom Minok tamlakpa athuba matamda irang asit lusinduna santi purlagani haina miyam na lakthurakpa sina Manipur lenga na yam athuba matamda santi purakpa ngamgadabano haibigi wang asi hangnarakpani Chief Minister na function kya saru yaduna tuan project kya pakanaba ore yum tambagi thorom kya masu paketki aduna kangluk irang sidi karisuleti lenga asina yamna laina santi proper ngamlagani haibado Chief Minister na pekhalagliba tuan masaka thorangi thabak sing sina takpani habige aduba ngasi fawbada Bharat gi Prime Minister Narendra Modi na Manipur thokliba kangluk ki sathiraba irang asi loisinana ba karigum wafam amata kangthoktana leiba sidi Manipur miyamna thamoi sokpa haibado wari masigi matakta kangluk irang asi loisinanabagi damagda Chief Minister N berena Prime Minister unaduna wari saba ngamdriba karigi no habisisu Leibak miyamgi amata ngairba wahang oiribani wang asigi pakhum asi ngasi fawba Chief Minister N berena isang thona Manipur miyamna piba ngamdri maduna center ga Manipur lenga ka lainariba mari asi karamba marino Manipur Chief Minister Bomadi Manipur miyam karigidamak Prime Minister Narendra Modi na tuki matik hantana yengliba no haiba asi Manipur miyam pumna hanglibo hangni wang asigi pakum Chief Minister degi hauraga Manipur gi BJP lenga asiti yauriba Minister MLA amadi MP singna piba ngamdaduna laklibani masimangna kangluk irang asi lusinba ngamdaduna tha taruk hajilakadoriba asiga asobu maramam oiribani haujikpusu Chief Minister N Berengi maithong makalamle Momom Minok tamduna irang asi karisu leiba irang nati kanana thupon bano haibadusu Bharat lenga na khangle aduna athupa matamda irang asi luisinduna miyambu mauksa gi punsida tangdu leitana lehenba ngamlagani haibu wapam yamna thajana Leibak miyamgi mafamda phongdurakliba asima Leibak miyamgi oinati khwaidiki lepa phabani haina lagya haibige aduba lusingba ma oina haidokibu wa ngakna satpa Leibak miyambu lengak loisingna oidabuwa haijin phamgumna tawbudi tahaningde athupa matamda santi purakani haiba si thabak oina pangtokhaningi Chief Minister na harau Momom Minok tamduna maithong makalamna hangliba punsi asigum Leibak miyamna su hingba pami habisi Chief Minister amadi Chief Minister gi thabak tharom kya nungsi sanana loinariba Momom Minok tambada saruk yariba Minister sing MLA sing na su khangbiduna athupa matamda kangluk irang asi loisinduna Manipur mausa gi oiba tangdu leitaba phibamda hanjinba ngamnaba honafam thoi haina su pausna makatari ado hausikuina ti miyam paus matang sa lusinjarage masu miyam puna no update ngamina sen su channel sugi mekeri gi myangi puna makatana